Ariba CHATTUNA Center for Royal Technology Missile Asi CHATTUNA President Asina MAYUM Sabigani Haina Lupa beneficiary Asi Jackycha Lotkhre Mapal Haidu 799 Asi Mana recovery Taure Haidana Equate Madugi report P Loina Hauji Powder Mana Sari Jumasi almost 150 Musanga Equa Sahalaga Tambire Aduga Ateke Singina Sabiragani Haiduna Madu Sindo Loina to Gahandana City Awaba Polumamada Lere beneficiary Amana Magi Paisasi Lupa Lani Makai Makai Komaga Aso use amount 30 crore mose khongkalaga ngasidi aikoi mayam singjibo awaba phom da tahan biraga thambire aduna maramasina ngasigi leiriba manipur sida leibiriba civil organizer khutimana achuma pambiri khutimana hairiba president secretary thodam jikisal amadi thodam umbi santibla anigi mathakta asengba langla langjiladu puthopio haiduna press media gi thongda thamjari lakchariba conductor amadi beneficiary sing lakchari basi CHATTUNA gi makada Center for Royal Technology Missile haidana Manipur da yum sabigani haidana tawbiramba president si thodam jigisal amadi secretary thodam umbi santibla devi anina MIYAM dege achauba sempham lupa la ani makhai si khorga piraga ngasi MIYAM gi yum sadadana MIYAM je yam awaba mafam amada thambidana contractor singi oiba bill pithopidana ngasi phawda leiribase akoi masigi pendabagi thabo oina ngasi gi hariba magi yum masigi thonganda akoi mayam sing asi laga madugi protest tokjabani hariba thabok thoram sida ngasi gi leiriba cheso sing amadi media amadi leiriba tabiriba praja punamana hariba President Jackycha Lotkhre Secretary Santibla Anigi Mathakta MIYAM Asumba Langla Langjiladu Puthopio Haiduna Conductor Amadi beneficiary site tagi madu thamjari loina na hariba President Amadi Secretary Anisina ngasigi Manipur Praja Singda apang masiduna MIYAM dagi paisa lokha piraga ngasi MIYAM na tawriba awaba protection asi mana karimta wana khambidana mana nungai na Delhi da amadi magi nupibu nungai ba pham da settle tawraga aikoi ngasi yung kai leitaba uche waya dona leibasi masi penjade maramaduna ngasi achuma pambiriba Manipur gi seso sing amadi leiriba kanu kutim luk kutim mangna achuma langlan nangjiladu puthopio haiduna CWA ge secretary gi site gi oina madu thamjari